Yumthangnaba State Mizoram Manipur gi matangda Awot-Apa Saduna leingakna Manipur gi Chief Minister gi matangda wapham kaya phongdokpaga leptri India Bangladesh amadi Myanmar gi lam khara setoklaga tongan balaiba kama semnaba honariba Mizoram gi Chief Minister Lalduhoma na interview amada Manipur da President rule thamgadabani haibu wapham da Manipur leingaki maikai dagi akan mamong da yaningdaba phongdorakli ngarang Manipur leingaki DIPR na thokpa cherolamana Mizoram na tauragana Aphaba ni haiba aduga Manipur na tauragana anti-tribal ni haiba Mizoram gi Chief Minister na double standard oidiba si karigino haina Lalduhoma da hanglakli yumlonaba state ama Oina Lalduhoma na miyambu amadi state amabu khaibung tahanaba honaba amadi amaga gi marakta nusina handanaba sinbagi mahutta Lalduhoma na Aphaba wahai wata ngangbana Aphaba oigani haina chiroladuna hairi